Image TV MG Singbo, Utam Kumanarem Tram Oxari, Lena, Gasigi, Marima Pau Pizeri. Bishnupur District ki Pombi Kokta, Cookie Melton Singer State Force Amadi Billis Volunteers Singer could talk a cray. Public curfew Namaram Oirega, Miami Hopsai Ponsi Sauna Kaiba Pikre. Cookie na Pazin Kiba, Avinas Maibum Amadi, Niktosum, Anthony Bu, Atumatamda, Putopio Haina, Lengak Taxiladuna, Nambolda Wakat Mihom Satakre. Loinana, US Secretary of State Anthony Blinken ga External Affairs Minister S. J. Shankar ga Lebak Anigi Ngaksen gi Matangda Wari Sanakre. Hauzik Mapunga Pau Lobi the Sea. Bishnupur District ki Kumbi Police Station gi Manung Sanba Pombi Kokta Ngasi Ayupung Taret Kare Helakpada Cookie Militant Singa Nongway Kapsil Lakpadagi State Force Samadi Village Volunteers Singa Cookie Militant Singa Kutona Kre Kutong Navaduda Maitegi Volunteer Ama Makuta Nongway Pan Brigi Soktuna Impalgi Hospital Mada Lang Naba Pukat Kre Cookie Militant Singi Maikeda Asiana Sok Apan Yawagi Pauli Pangdi Adubu Cookie Militant Ani Simlagani Haina di Tazanari Ngasi Nongway Kamrakpa Aduda Tangzeng Amadi Golai Gwaltabi Singtak to Liba Central Force Sing Nakal Ani Nongway Kap Nava Adu Kamdok Nava Cover Fire Su Tauki Hairi Nongway Kap Nava Aduda Pombi Kok Amadis Sandron Pokpi ki Kunja Sing Ipaina Kre Bishnupur District Police ki SP na Lusing Bat Team Su Laktuna Oidiba PM Lu Yangshin Bagaloina Nongway Kap Nava Du Kamdok Nava Honaki Tungda Masing Yamlava Central Force Sing na Ayupung Drama Togi Makhairom Tavda Nakal Ani na Kutong Ribadu Lefan Ki Hairi Balakrishna Acharya ngasi Mumbai leba masagi mayumda laikidre Inkumja listing of Jamapan Kuntramathoi October Nipan the Pokiva Balakrishna Acharya Kumja listing aniga Subnat Tramapan gi Jun kun Gatarita July Kulumdoi Hawa Manipuri Governor NMK Kumja listing aniga Subnat Tramari July Tramapan Kumja listing Aniga Tramapan gi July Kuntramathoi Hawa Nagaland gi Governor NMK Kumja listing aniga Subnatra Ted ki January kun Gatarita October Hum Pauna Arunachal Pradesh ki Governor NMK Kumja listing aniga Subna Tara Marigi July Kunga Mathoi dagi Kumja listing aniga Subna Tara Mangap ki Me kun Tara Mapan Pauna Tripura Governor RMK Mahatma ki Loinabi Masanupa Hum Masanupi Ama Lehori Impal West District ki Manung Sanalaiba Akham Khul dagi Mapam Khangdana Mangkiba Angang Anigi Langa Langjin Lengang Putokpa Ngamdabagi Mayokta Jason and Ngasi Ayupung Maridagi Sanction Lakiba public curfew Sawat Laduna Mapamda Miam Tongan Bat Lambi Tingbayana Konjang Sing Sanction Lakli Sanction Cray Public curfew Asina Maram Orega Impal Mayongi Maru Oiba Korman Kaitel Pauna Kaitel Tangal Kaitel Amadi Akwebagi Kaitel Yauna Oil Pump Sing Tong Hanakide School College Sing Kanakide Adum Oinabak Lanagi Oiba Gari Sing Karis Sat Pauki Public curfew Asibo Sawat Laduna Kaitel Pambi Ima Singna Kormanda Kongang Sanction K Hauzik Pauba Mapam Kangdana Ladyba Avinas Maibam Elis Khaba Sahitra Manga Amadi Ningthosum Anthony Elis Temba Sahitra Truki Langa Langjingi Matangda Lengaki Oiba positive Oiba response Laktabadagi Jesina Ngasi Ayupung Mari Dagi Hayang Nungtilpung Ama Pauba Public curfew Lautok Kibani Haiba public curfew Asi Ngasi Nungtil Pauba Satagani Torumbadagi Lengaki Tawong Pendabadagi Noma Ama Sangdok Kibani Jesina Satariba public curfew Asigi Manung Pauda Haiba Angang Ani Asigi Langa Langjin Mayek Sengna Kangandaba Targati Jesina issue Asi Lebak Miam the Sinabagaloinana CSO Student Organization Amadi Lebak Miam the Loinana Akan Makong Silagani Mashita Tolapa Apapata Daita Kuding Mak Lenga Asina Pugadavani Haina Jesina Pono Kivat Laikravani Hauzik Pauda Lengaki Maike Dagi Manki Angang Ani Adugi Langa Langjin Pangbagi Wapam Pongdor Podropa Laitribani JSC against the missing of Maibam Avinas and Niktosum Anthony
अखाम अवांग लेकाई इम्फाल वेस्ट ना ngasi पुंग मरीदगी हौरगा हयेंग तांग 13 नुथिल पुंग अमा फावबा कौखिबा मणिपुर पुंबगी बन्ना कक्सिंग अमदी मसी अखोयबदा खुंदामिनरिबा खुलसिंगदसु चावना कायबा पीख्रे बन्नसिन मरम ओरगा कक्सिंग कैथेल कानखिदे दुकान सिंग थोंग लोनखि तोंगान तोंगान बा स्कूल कॉलेज लेंगा की अमदी लनाई ऑफिस सिंग थोंग लोनखि लंबी दा लनागी गाड़ी खरा सतपनतना पैसेंजर पुबा गाड़ी सिंग सेनखिदे थासिगी मंगादगी थोक थीब खंगदना लेरखिबा इम्फाल वेस्ट डिस्ट्रिक्ट की लमसांगदगी महरोई माइबम अविनाश समदे निथौजम एंटोनी बो हौजिक फावबा लेंगाक असिना पुथोक्तबगी मायोक्ता जेसिना कौखिबा पब्लिक कर्फ्यूना बिष्णुपुर डिस्ट्रिक्टसु महौसागी पुनसिदा चावना कायबा पीख्रे कर्फ्यू असिना मरम ओरगा डिस्ट्रिक्ट असगे मरोइबा कैथेल सिंग नंबोल कैथेल ओइनाम कैथेल बिष्णुपुर कैथेल निथौखोंग मोइरांग कुंबी कैथेल नसिंगबा मफम सिंग थोंग लोनखि लंबी दा तंगाई फदबा इसेंशियल सर्विस की सतपनतना गाड़ी सेनखिदे मी ताक ताकी अदुबु डिस्ट्रिक्ट असिदा पामदब थोदोक थोकपगी पाउदे लैखिदे मणिपुर की हौजिक थोकलिबा इरांग असिदा महरोई अनि अविनाश माइबम अमदी निथौजम एंटोनी बु थीब खंगदन लैरिबा असि बु यानिंगदब फोंदोक्तुना जेसिना मणिपुर पुंबगी कौखिबा पुंग 19 की जेनरल स्ट्राइक ना मरम ओरगा जिरीबांगी कैथेल दुकान पैसेंजर पुबा गाड़ी सिंह ऑफिस सिंह अमदी स्कूल कॉलेज सिंह काबगी सांग नेमखी धर्मगा मरी लेनबा मेडिकल मईगी इसिंगी मीडिया अमदी अतई इमरजेंसी सर्विस सिंगदी बन्नसिना कॉमथोकी हौजिक फावबगी ओइनदे थोनिंगदब थौदोक सिंह थोकपा लेट्री स्टेट फोर्स की माइकैदगिसु पामदब थौदोक थोक्तनबा मफम मफम सिंह द सटुना सेक्शन थौरांग सिंह लौखटकी अविनाश माइबम एलेस खाबा सहित्रा मंगा अमदी निथौजम एंटोनी एलेस टेम्बा सहित्रा रुकपु फाजिन खिबगी मायोक्ता संगसिलिबा पब्लिक कर्फ्यू असिबु सवटलदुना इम्फाल वेस्ट की खुरखुल अमदी लोइतांग खुनुकदा माइके अदोमगी मियामना खोंजंग संगसिनख्रे खुरखुल लमखाइदा मैरा पाइबि सिंगना लंबिदा लाकपा चट औक सिंग थिंगखि अदुमैनमक तंगाई फदबा थबक थोरम सिंगिदि कम थादोखि नागालमरोमदा खुरखुलदगी लमसांग लंबी फाउनबदा लेरिबा लोइतांग खुनुंग स्पाइनिंग मिल ममांगदा माइके अदोमगी नुपी सिंगना लंबी थिंगबगा लोइनना फाजिनखिबा महरोई अनि टेक्ट कायदना थादरो हाइबा खोलाव कया लाउदना खोंजंग संगसिनखि खोंजंग अदुदा सरुक याखिबि लोइतांग खुनुंगदगी ऑल मणिपुर नुपी मरु की एरिया सेक्रेटरी माइबम पुनिमार्सिना हाई मांगखिबा अंगांग अनिगी लंगला लंजिन पुथोक्त्रि फावबा संगसिलकपा खोंजंग सिंगदा माइके सोंगी मियामना मखाताना सरुक याखिगनी मरमसिना मखोई अनिगी मरिक चुम्बा लंगला लंजिन अथुबदा लेंगाकना मियामदा खंगहलु हाइना फोंदोखे करी मथौना याउद्रबा अदुगुमलबा करी मत तौबा ngamjadraba linna maku hugrga lengba ngamdaba sarkar amagumna leibase ekhoi yaninge maram masina ekhoi ngasi asi ngasi gi adugumla pung mari dagina hayengi pung ama phawbada chathagadoriba manipur pumbagi ballasida mai ga yasomda leiriba ekhoi gi nupi miyam amadi praja miyam pumna makna ballase ekhoi sogatjagani amadi akanba khongjang ase sangsinjagani Avinash amadi Anthony anigi tigilangla langjil achumba puthokpiu amadi praja miyam da khanghanbiu haiba wafam asi ekhoina sarkar da thamji United Protection Committee Women Wing Nambon Sinduna Ningthozam Anthony amadi Maibam Avinash Mairoi anibu hojik phawba thiba khangdana leiba asi atuba matamda puthokpiu haina lengak ta taksiladuna ngasi Nambol kaithel da wakat mifam chathakre wakat mifam aduda Nambol gi akoibda leiba tongan tongan khulsingi mihut singna saruk yaki loinana wakat mifam aduga mari leinana United Protection Committee Women Wing Nambol gi Secretary L Premla leimana phono kibada Mairoi ani Anthony amadi Avinash Phakraba matung mari makhong khangda leiriba asi numit taruk ni surakle masida lengaksina tumina leisinba yaningde Mairoi ani asi phangnaba thibiu thoklebe irang asina miyam pumbada khamthengna ware maram aduna irang asi mathang sahi hodringaida warosin purakna bahona biu oire bfm asidadi India gi phibal nungda tinduna iromdom tindana iromdom lepsaba jati ama oiba pamnarakle maram asina warosin puraktuna tangdu leitaba Manipur ohenbiu haina Premilana makhatana phongdrokle ngasi numit taruk ni sujalapka phawbosida langla langjin amata khangandabasi ekhoigi state sarkar gi asonbani amadi hauji hauji chathariba lalase tha taruk mapung hairaga tare sujalae hauji phawbada ekhoigi iramdam Manipur si
tangdu laitaba punsi marel ado phangdi maram aduna hauji songna riba lala se aikhoina pambadi athuba matamda solution porakpa pami aikhoigi phurup asi wabana kham thengle hauji sathariba lala sida baro sarkana centerna mayak sengna kadai phawba investigation tawbirabage aduga loinana hauji aikhoigi singya tamnya kasin koya da leiriba imaibel sing amadi isilinaw singna awaba kham thengna wariba se amutangdi centerna masi kadai phawba improvement amadi aikhoigi la kadawriba mathangi 2024 yaudingaida aikoi lala si loisalhaningi मालेमसी मीन लैनबनी मियोबगी पुन्ना हिमिनबगी लंबीदा अमदी मैतै सिंगी साखोटपगी लंबीदा आयत पपीदना खुरौ थांगलिबा कुकी सिंग मरु फंगना मुथतबा मथौ ताई हाइना सिशियन पीस कमिटी की कन्वेनर अंगमचा सिंखैना फोंदोखरे वाफमसी सिशियन पीस कमिटी ना हौखिबा मे 35 हौना लालगी सैथिंग नंगलिबा मैतै फुरुपकी इसिनाव सिंगदा अंगम मटेंग पांगबगी मखा सथरक पोइना हौखिबा नवेम्बर 3 ता खुलाई मटिक चाना पाइबा कुकी मिलिटेंट सिंगना इम्फाल ईस्ट की कांगचुप सिंखोंगदा मितै सिंगी मथकता लंद्राकपदा अशोक अपन नंगदुना हौजिक राज मेडिसिटी दा लाइंग चथरैबा खुलंगाकपा वॉलंटियर अनि अमसोंग बीडीएफ अमा पुलिस पर्सनल अमा पुन्ना मियोय मरिदा मखोगी अना लायंगबदा मटेंग ओइननबा सेलगी मटेंग पांगबगी थ्रोमदा फोंदोखिबनी जिंखैना मखा ताना हाई मिहातपा कुकी सिंगना मैतै फुरुपु मुथतनबा होनरखिबा लाल असि केदोंवै लोइगनि हाइबा ngamdri मरमदुना मामा मपा ओइबसिंगना मचा मसु सिंगना सथोक ससिन तौबदा कुकी सिंगना खुंदाबा लमसिंगदा सत्तनबा वारक वाटेम तौबियु लेकाई की वॉलंटियर सिंगसु मखा ताबा मनाव सिंगदा हिरम मसिदा पौताक पिबियु हाइकी ngasi Session Forum Chief Committee na mateng pangkhibsing adudi khulngakpa volunteer khundrakpam Somerjit amasung khuraijam nanau videp oiba mutum basinta amasung police personnel naurem kishanni ngasi ki khongchap aduda forum asigi maroiba simi maroiba thomi ke asu saruk yaki All Manipur United Clubs Organization amukona paring 9 satrakpa way forward campaign saruk ama oina ngasi Hobaksau Ikhaida W. Basinta President United Clubs Organization of Bishnupur District Kethelapam Kegen Sana President Hobaksau Makha Lekai Mera Paibi Apun Malup Khomdram Ratan President Kangbai and surrounding village United Clubs Organization TH Ajit President National Research Center S. Sanjay Vice President Amukona President members sing oiduna pangthokki campaign sigi maroiba wangloi oina Laisam Krishna Chandra Secretary Publicity Amukona Hai Manipur Kunaida Hanagi Matogumna Tangdu Leitaba Piumda Hanjilak Nabagidamak Demand Nipan Bharat Lengaki Prime Minister Narendra Modi da Pisan Kibagi Matangda Miam Dam Hang Sugai Wapam Tamki Hai demand sing asi Lamdam Masigi Miam the Nainamidana Manaba agenda Amagi Makada Amata Oina Convention Siminasi Hai Wapam Su Amukogi Makedagi Miam the Tamki Salibata November gi tang kungani pandagi mathang tha December tang nipan phawa state asigi tongan mafam singda agripat scheme gi makhada Manipur dagi candidate sing khananabagi recruitment rally sing army recruiting office ranga pahana sinduna pangthokadori November kungani pandagi kunthra phawada senapati kangpokpe ukrulamadi kamjong dagi lakpa candidate sing gi oina kangpokpe gi brigadier Thomas Grounda recruitment tawgani December tang ahum amadi maridana Imphal East Imphal West Thobal Kaksing Bishnupur None Tangmlo amadi Jiribamdagi lakpa participants singna Imphal East ki Kwerengai all year field pangthokpa recruitment rally da saruk yaba yagani aduga Tenopal Sandel Sarsampur amadi Federal dagi lakpa candidates singna December 3 amasung Nipanda Peace Ground Sarsampur da pangthokadoriba recruitment rally da yaba yagani recruitment da yaba dabas singna Join Indian Army website tagi masagi registered ID amadi passport sin aduna admit card download tabu yagani kanagumba candidate na admit card download tabu da khudong sadaba mayok narbadi ARO Rangpahar da natraga telephone number 03862249012 amadi mobile number 897495867 da contact tabu hairi
ngasi ningthokol kaithel community hall da poidei leimrol mera paibi apunba manipur gi president imam memsan preside tawduna mera paibi apunba lup bisnupur district ki nauna thau pugadab sing khan kre ngasi nauna thau puba khangraba sing adudi l thamba leimana president a Bresori Vice President Ais Kiran Vice President K.S. Sakila Vice President K. Utrani Vice President N. Romi Vice President Maipak Tombi Vice President Bina Vice President R.K. Sachi General Secretary M. Bina Organization Secretary K. Maira K. Mira Finance Secretary Amadi K. Kanan Balana Secretary Publicity Waina Khanki. External Affairs Minister S. Jaishankar na U.S. Secretary of State Antony Blinken ga saminaduna lebak anigi marakta leinariba ngaksen amadi lalongi matangda kupna wari sanakre Antony Blinken ngasi India da thunglakibani Blinken ge India da lakpagi maru oiba maramde Israel Hamas ki landa U.S. na loriba position bu India na sawatna bani haire Blinken amadi U.S. Secretary of Defense Lloyd Austin ga loinana Jaishankar amadi Defense Minister Rajnath Singh ga Annual 2+2 India-US talk wari sanabagi pangthok kadori wari sanabagi maru oiba wafamna defense and security cooperation na oigadori the Quad Alliance ki India su saruk ama oibani na thabak puna taminana bagi tangai phadab lai hairi the Quad Alliance haibase Asia Pacific region da sinana lokhalak liba thabak singi mayokta lainaba United States, Australia, Japan, amasung India na same kiba alliance amani Russia na India ki primary military supplier oriba asibusu khara sonta naba US India ki mari kangkhat anaba US na honari India US ki mari ase yamna kanba ama oibita natana sahi asigi G20 ki leadership India na oibanina global ki thabak mayam ama taunaba tanaba tanja lai haike Israel Hamas ki langi ahan bathada West Bank amasung Gaza ki domestic product ki sada mari hanthakre mioi lak mari hena laira hale masi conflict lairiba masi conflicts lairiba Syria amasung Ukraine phawba thokri haina United Nations na thadropusel hairi lalasi makha asum satrabadi ani suba thadadi Palestinian gross domestic product sing sada nipan ga dasmik mari phawba hanthagani hairi US President Joe Biden na administration na Joe Biden ki administration na hai kibada miyobi khanduna Israel na nungti gi oina pung mari di nongmai kap na lep kadabani Gaza gi awang thang sarukta leiba singbu nokchuk thang marom da sena na gi tanja pi gadabani lan lepagi matam se numit humni dagi henana basu Biden na Israel da hai ki France President Emmanuel Macron na Gaza at conference hangdo laduna hai kibada Israel na civilian singbu protection pinabasu apel tauki punsi haibasigi mamal manabani fighting haibasdi terrorism ni lan sida angang lising mariga chamri yauna Palestinian lising taraga saripan ga taraga nipan hen sikre haina Gaza da leiba health ministry na haike hauzik aroibada maroi pau umru pijari Bishnupur district ki Pombi Kokta Kuki militant singa state force amadi village volunteers singa kuthona kre Public curfew na maram oiraga miyam gi mahupsa gi pursida chauna kaiba pikre Kuki militant singna phajin khiba Avinas Maibam amadi Ningthaujam Anthony bu atuba matamda puthokpiu haina lengak ta taksilladuna nambolda wakhat mifam sathakre loinana US Secretary State Antony Blinken ga External Affairs Minister S. Jaishankar ga lebak ani gi ngak sen gi matangda wari sanakre ngasi gidi imes parum sadok saba matang se loijere miambu amukhanna kurumjari